मरुओइबा पाउसिंग पिजरी Laimakhong Military Hospital da pot thinba changluba maitegi gari ama kuki singna hijack tawna bohonarakpadagi Sikh regiment na kankhrai. Kuki khulai paiba singna sekmai nongthon ban amadi sekmai lai padrom da nongmai amadi bom kapsinduna landarakrai. Security force na sukut handuna nongyai matung pung ani adwai fauba nongmai kapnakrai. Thangmaiban Khomdram Selungba Laikai da Laiba People Store kauba dukan amada masak khangdaba singna nongmai kapsilam lei glass akaiba machet na panbadagi soktuna ama laikanakre. Amadi Khwairaman Kaithal gi dukan singdagi sel khomgatli haibagi maralda non local ani yauna mioi hum city police na fare Khwairaman Kaithal gi dukan sing thong hangna khidre.